BJP की spokesperson, national spokesperson Dr. Sambir Patan what is in charge, aduga Manipur की in charge yauna PMO की Prime Minister Kongchat mayamna tangtrom doida lakane na ngangnariba sigi mangoina na Prime Minister lakpaga mai lenaram bayai lenaram da bayai sarkar sembaga semdabaga su mai lenaram bayai lenaram da bayai hairiba pot semoi ani lakhre simadi officially confirm oire aduga makhoi gi hairiba people gi full fledged mandate leiriba BJP gi ruling MLA haitare ne ko sarkar pairing matam gi aduga makhoi bu saugotpa partner gi NPP ki NPF ki musing MLA sing unagre haiba simasu akoi gi kano da open kano da leire mayam gi platform da leire mayam mang da leire moina khana ba wa du di moi gi machine da gi tholak tabni na akoi gi speculation haiba du ni Prime Minister lakani haibasu likely to visit aibani hojibokta my officially yet to be confirmed hojibokta officially kashu sima soidre hena confirm to wi wati leitri boko mayam sangat po ure sagat po ure do hayeng nare to khibasu yai natraga kainom sille to khibasu yai natra karigu problem khara maun de le thu khibasu yai but hojiboki oina di lakani haibagi thajabadu ni mayam leirari se laga kari torom doino haibadu so magi wakhani akoina khanbana mana khanbana ma manipur gi irang mai le lam doribra project sanga bagi lam doribra kaidog doribra haibado it depends upon the thought process of the honorable prime minister ki magi makhada magi khanja wakhan gi makha pon gane bako aina kaishu mai wakhan do speculate toruba yade adege then hojik laiba pot sing jidi khanari ba pot ase koina thola kanda da khanga da bane ba adu ai koina yaugda ba khana ba su yaugda ba sang ba su yada phangdura kari khana rugi hai khana ronga da gi na koina speculation toruba yade moi masin kari manipur se kari yensang na khara hawi da kamai to ben khana ram di kam dong ni natra sarkar se mai kari gi loi to tho kanda enoi miam lai ju kam mai sari ge irang lai mar sin kamai tum mi gi le li ge kari yensang na khara hauna le li khana ram di kamai to ni natra se akoina kai mai rubi yade ko adu hairiba potto hairuba yade haiba taragasu khanagadaриba pottu di tasengna magi logical kano da yawba taraga di prime minister lakpa amadi government si kamaina oigada gi haiba pot dai do oiduri ne buko oibam thokpa pot haraga di ada khanaram draga di khangdre khanaramaga di adugi area do oiduri ne ba adu moina hoji khanaba du adagi wadu koina kaimta disclose to haiba yadramina koina kari khanari ge haiba du khangma ngamdrabnina koina bhabna saraga du ada pa hairu su yadre leiba phim sida oibam thokpadi prime minister lakpada kari kano ba kamai tawsige kari hayaningi leidana ko asi BJP ki side gi prime minister da kari prom toraga lebak si kai de mongda kari hayaningi adigi kari gumba sarkar sevak pa taraga na karma phim da kamai na tawhaningi haiba si ki matang da oigane ba khana ba taraga di discussion haiba si moina khana bam thoga di adubu open oina public ki platform da thamba yada ba black and white oina thamba yada ba pham mayam mi yawni na political gi lari ba pot asi di amlo ponina akoina constitution gi any kano ma da wasak matam da su aron manga kani haiba sine ba ko critical oiba area sai sine aron manga public domain da thamba yada ba black and white na thamba yadri ba ru oiba mayam du ne ba koina aron manga kani hena political obligation ama political party yorasu Indian constitution yorasu any wasak lo matam da koina aron manga kani hairi si kaino ha kana magi discussion gi phase la riba public domain na thamba yadri ba poching adu bu ne ba ko adu dia koina magi aron manga ko gi manung chan grab ni na koina hairu ba yadre ba ko adu gi tholok pa outcome du ne ba koina na du di outcome du thola kan du de da moina khana gi bu sumaina oram bi ai hena khana ga da mangai ba hojik ti outcome du tholok tri bani na akoina speculation da sini na hairu ba yade akoi gi haibu bu prime minister lakadori baduna manipur da karigumba lagadi soidan lagadi manipur gi tangdu leita batum koiba shanti gi oiba masak yawba posak khara madu thambiramu then khanari baduna wa oino pangthok pa yatar gadi manipur da popular government ama thuna jana hona biu haibuse this is akoi gi manipur gi apamba manipur miyam gi apamba humble suggestion haibatare appeal ga hajararo akoi suggestion haidare ko adugi suggestion duni akoina tawjaningi se mana laiba sambit padana laiba adegi ajit go pasari laiba mayam singa se
Sigi mayam sing asi Manipurda popular government ama halak na buhana ba tangdu laita ba halak na buhana ba hai basi ga mai le na ba issue da koina thabak to honingi aduna tung koina Manipur problem thok ta ba thabak heningi prime minister lakpa taraga su samna karigum project khara na ta package ga laukthom na ta ba Manipur gi road map ama aina sumaina ye bani within the tenure of my prime minister ko aigi sugumba Manipur gi na khoi gi tungi vision gi damakta sugumba road map amaina sumai ye bani masi gi pose na khoi myam puna mun yagada bani aina ngangi base last word ni masi da thengnarak papo khori mai thengnarani haidana yam thongna leina kamana adugumba daite yaw pot amada ma tawiramo aboko adu itagadi Manipur myam na mabu hena pung phaba leader moina koini kai kumna utkani amari tung ko mai khongchata mai program do khomyang support to nata dana samna sum lai ne la maga kai mai len da bidai na tu urep tu yungame noi gi handa ki Manipur gi leriba sen thung gi film si ware aduna lupa crore lising ani pire sing ahum pire adegi ri sugumba kai tawramani haira maga sakiba taragadi that is hojik leiba peno si leda that magi visit do meaningless oigene buko adu maina mayam pham da ai sumaina sigi mayam gi sigi discussion sigi hai tare ko analysis sigi tanza laujaraga ai sumaina thamjage